Cancer treatment Toubadagi, Putin Kokki Anaba, Mayoknaramba yai. Cancer gi steroid treatment piba na maram oiduna Russian President Vladimir Putin asi dementia, Parkinson's disease natraga roid range naduna Kokki Anaba kaya Mayoknaramba yai haina intelligence source quote tawkiba media gi report na haide. Australia, Canada, New Zealand, United Kingdom amasung United States ki waiba Intelligence Alliance ki senior official singna Russian sarkar ga naksinaba source quote tawraduna Prithvi pumbana yaningdaba mawongda Ukraine da landanaba phirep lawbugi matangda Russian President gi Kokki phibam asi kaidawraba jano haibadu yengsiningai oi haina phongdokhe masagi chahi 68 suraba Putin gi nongmanongmagi hengalakpa afing aphai ge lamchat asige matangda intelligence community na report kaya tanare masigi mathakta ikui kuidana thadorokpa footage singda Putin gi mamai ison chonthaba masung mahaka unaba lakpa mi singdagi yamna natai sadaba mawongda ka hena thapna leiba mataw adusu wakhal tawningai oire haukiba chahi manga sida Putin na phirep lawbugi mawongda ahongba lakpa kaya oi mahakna haiba wasingda masung mahaki akoibada leiriba sarkar asi mahakna karamba mawongda uri haibagi matangda mayek sengna ahongba lakpa asi mahaki khongbu singna uba phangli haina security source amana haiki Ukraine da pinaba mapange khulai sing puba convoy sing mangan dagan gani haina Russia na kihankhre Ukraine da pinaba mapangi khulai sing puriba convoy sing Russian Armed Forces ke legitimate target sing oirakani haina Russia na warning tawkhre Russia gi deputy foreign minister Sergei Ryakov na haiki madude Ukraine da khulai transfer tawrabade madugi matung taba phataba result sing lakani haina Russia na United States da warning tawkhre mapangi khulai yawba convoy sing halengba leitana Ukraine da supply tawre asigumba convoy sing ase Russian Armed Forces ke legitimate target sing oirakane US amasung nongsublom ge laibak sing gi mayokta laman khumbagi personal sanction sing laukthok sanction sing adugi list ama yamna thuna phonglagane Ryakov na makata na haiki madude Washington na sem sabo oidabade Russia na US ka security dialogue ama pangthok na ba sem saduna lai Russia na security guarantee singi matang da pikiba proposal sing nongsuplom gi laibak sing na thabak ta onthok le haina aikhoina lawba leitei haujiksu hanagumna ahongba laktre Ukraine gi mayokta Russian command na military service gi mayokta community service worker sing oina thabak tauba conscript sing recruit tawri haina Ukraine na claim tawri bane Ukrainian security service na thadokpa video amada Ukraine da langthoklamba unit ama military operation sing da deploy tawbada matik chadraba tonganba country sing na sembani haibasi utle Russia gi air strike sing da miyoi kuntraga manga si khre Ukraine na konung kipu ngakthok na ba thorang tawre Poland ngamkhai manakta leiba nongsup thangba Ukraine gi Lviv city gi mapanda leiba military base amata satharakhiba Russia gi air strike sing da yamdrabada miyoi kuntraga manga si khre samaga yankhai mari na sokhre masida natana kha thangba city Mikheloib tasu Russia gi attack amada atopa miyoi mapan amaga su si khre haujik Russian forcing na Ukraine gi konung ki poison khibagi phibam leire adubu Ukraine President Volodymyr Zelensky na ngahan thangjagi numidang athengbada social media da thadorokhiba video amada Russian singna kaidongai da Ukraine loksin bangam loi haina phongdokhre Russian landarakpa sing aduna aikhoi gi maithiba piba ngamloi madu ngamnabagi makhoi gi mathauna leite madugi nunggi maringjen leite makoina leiribase hingsa tawnabagi khaktane khulai khaktangi matangdade makoigi mayam ama lei haina President Zelensky na haike Ukraine gi lanmi singa NATO khongbu leibak singgi lanmi singa gi marakta apunba exercising pangthokpham mayol ama oiriba Lviv city gi awang nongpokta mile kunga manga kilometer nifurom lapada leiba military training ground amada Russia gi forcing aduna missile Nepal kabla khre haina maphamdugi official sing aduna haike Lviv regional administration gi makok Maxim Kozitaski na asi anagi pau phangdri haike kha thangba hi thangpham city Mariupol tamna lakhiba awa ana tarba miyam ge mateng pangnabage gari mayam ama Russian checkpoint amada thingkhre adubu nongmaijingdadi thunglaragani asa tawbi haina deputy prime minister Iriana Beresuk na haike kha thangba hi thangpham city Mariupol adu haujiksu Russian forcing na koisinduna leire maduna takpadi makoigi lanna Ukraine miyambu maithiba piba ngamloi Russian sing aduna miyambu chaba thakpa phangandaduna
mabuk lamhanba amasung mingba kahinba pami makoina Ukraine gi army bu maithiba piba ngamloidabana makoina miyamda target tawbani haina French military likhun aman haike hojik konung kepu maikai pumna maktagi question kiba yabagi akiba hengalakre Russian forcing adu yamna hena naksilakre Russia na February 13 da laibak asida landarakhiba matungdagi atai city sing hanana makoina paikre natraga question kre nongpokta Mykolaiv city yawgadaba kilometer chamarom lapada hupsi lakraba Russian troops singna maruoiba kha thangba hithangpam Odessa da attack ama taunaba thawrang tawre mafam adu mamangi numit kayani dagi attack tawrakrabane hojik phawbada Ukrainian lanmi lising amaga chahum lom sikhre haina President Zelensky na haike masi mahaki laibaki ahanba official oiba masing me nakal amarom da Russia gi lanmi lising taraga nithoi rom sikhre haina mahak na haike adubu Moscow na de makhoi gi sikhiba lanmi masing chamriga marfudraga nipani haina March ani da phongdoklakhe asengba masingdagi de yamna hena nemba yai hairaduna United Nation na thangja numita pikhiba masingi matungina yamdrabada micham samngaga humudraga mapan sikhre lan haukiba matungdagi miyoi million 2.6 na Ukraine dagi Poland da ayamba oina senkhre haina US na pari handaki wathokasi malemgi arisuba lanjau matungdagi Europe ki khwaidagi sathiba refugee crisis ne Ukraine gi nongchup thangba mafamsingda akanba attack tawrakhibadagi Indian embassy Poland da hongdokre Russia gi lan mayoknaraba Ukraine da security gi phibam hena soksilakibadagi lan nanglaba nongpok thangba Europe ki laibak aduda laiba Indian embassy adu matam kharagi oina thangnaba Poland da hongdokre haina ngarang New Delhi na phongdokre Ukraine da laibak asigi nongchup thangba mafamsingda su attack sing tawrakhiba adu yauna yamna thuna soksilakliba security gi phibam adugi yenglaga Ukraine da Indian embassy adu matam khara Poland da hongdoknaba warep laukhre haina government haiki Ukraine gi konung kipta Indian embassy gi official sing phanayamna Lviv ta leiba masigi kem office tagi haukiba numit kharani dagi hauna hanana thabak tawkhre latip hariba si Poland ga thangnaba ngamkhai dagi kilometer humudra rom lapa nongchup thangba Ukraine gi city amane Indian embassy mafam hongdoknabagi warep ase Russian lanmi singna Ukraine gi konung kip yauna laibak adugi maruoiba city amasung town kayada hena naksilakibadagi ne Ukrainian troops sing nalandarakpa Mayoknaramba Donetsk amasung Luhansk People's Republic sing dagi tengbang nanaba haijarakhiba adugi paukhum oina Ukraine bu demilitarize tawnaba amasung denazify tawnaba Russia na February 13 dagi special operation ama hauke special operation aduna Ukraine gi military infrastructure khaktada target tawi amasung misam miyamda khudongthiba thokningai leite haina Russia gi defense ministry na haike Ukraine bu khudum sansinanabagi makhoigi thorang amata leite haina Moscow na hanna haike sana bachinjak ising natraga mai phanghan khidraba chayol anirom suraklaba Russian lanmi singna langoi sanduna thamliba duda misam lising amaga chamnga hena sikhre haina Ukraine na haire